Manipuri Masaso, India ki digital crime kaya da Chennabagi list yaure. Andro AC da Mirep Oikhiba Keisham Ningthemjao Singh, online trading scam da Chennabagi Kerala da fare. Congress ki ticket da Andro Assembly constituency da Mirep Oikhiba Keisham Ningthemjao Singh, online trading scam da Chennabagi, Palakat Cyber Police na fare. Imphal East District ki Yairipok Laimanai, Top Singh Tha da Leiba, Keisham Ningthemjao Singh, Chahi Humpuga Humdoina. Kerala ki Manraka ta Leiba, Miwa Yamadagi Namthak Tauraga, Lupa Crore, Amagalak, Marfuga Mari Loktokivane. Police ki report matungina, Mamang Chahigi August tagi November Fawada. Miwa Yasina, WhatsApp ki Kutang da, victim Horaba Miwa Yaduda, Shell Yam na Pangangani Haina Namthak Tauraga, online trading Yahun Kivane. Ahan ba the victim adu, Shell Karakak Putoklaga, Sendong Sound na Panganke. Ningthemjao na Tabaling Amada, Shell invest Obahoan K. Sendong Karap Fanglaba Matungda, Mio Yaduna Tazaba Tamlakpadagi, Sales Sauna invest over Horake. Akon ba the Lupa Crore Amaga, Lak Marfuga Mari, Lising Yang Kagan Toy Chamaga Kun Mari, victim Maduna invest Aurake. Adubu Keisham Ningthemjao na Namthak Tauraga. Yam Laba Senpamadu, Masagi account the transfer okay. Investigators in the Hira Masagi Matang the Kum the Tigat Pada. Senpamadu Ningthemjao Gi, Central Bank of India, Porompat branch the Laibe account the Changhalaga. Siak season aduna lokthokre haiba khanglakhe yam laba senfam adu tamthiba crime gi thabak thoram sing decision aki haiba investigator sing na mayek sing na khangba ngamkhe case asigi matang da makha na investigation chathabada Keisham Ningthemjao gi mathakta namthak tawraga se lokthokibagi case manga Maharashtra, Karnataka, Telangana, Uttar Pradesh amasung Kerala da register tawramba thengnakhe Kerala gi Palakat ta thokiba thokdok adu gi matang da Palakat district ki police ki chief Ajit Kumar IPS ki yathang matungin na DCRB ki deputy SP Jacob MT na luching batim amana Ningthemjao phakibane thokdok asigi matang da thigat pada cyber crime gi inspector Sasi Kumar T sub inspector Sahid Rahman SCPO Siju M SCPO G Sujit S loinana civil police officer Singh Binod EK Suvinyo Saraniya PK amadi Muhammad Fasil A yaukhe Ningthemjao na atay atopa miyoy kaya dagiso namthak tawraga yamlaba senfam ama lauramba yabagi khudam sangdam phangba maramna hiram masagi matangda makhata na investigation chathaba hokre haire